ꯑꯃ ꯇꯧꯅꯤꯡꯗꯦ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯅꯥꯊꯩꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯂꯩꯕꯛ ꯑꯁꯤꯗ ꯇꯝꯕꯤꯔꯝꯂꯕꯗꯤ ꯊꯩꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯉꯝꯕ ꯅꯠꯇꯦ ꯋꯥꯔꯕꯁꯨ ꯏꯔꯥꯏꯕꯛ ꯅꯨꯡꯉꯥꯏꯔꯕꯁꯨ ꯏꯔꯥꯏꯕꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯑꯁꯤꯔ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯗꯨꯅ ꯌꯨꯝꯂꯣꯝꯗ ꯁꯥꯎꯅꯤꯡꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯍꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔ ꯃꯥꯁꯨ ꯑꯉꯛꯄꯅꯤ ꯍꯦꯛ ꯅꯨꯄꯥꯗꯨꯗ ꯊꯦꯡꯅꯍꯜꯂꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔ ꯄꯥꯝꯖꯕ ꯑꯃ ꯑꯣꯏꯕꯅ ꯏꯀꯥꯏꯒꯤ ꯊꯥꯗꯣꯛꯇꯨꯅ ꯅꯨꯄꯥꯗꯨꯕꯨ ꯀꯧꯏ ꯑꯍꯦꯟꯕ ꯑꯃ ꯈꯟꯕ ꯂꯩꯇꯕꯅ ꯋꯥꯡꯕ ꯃꯥꯁꯨ ꯈꯥꯝꯃꯤ ꯒꯥꯔꯤ ꯑꯗꯨ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩ ꯃꯇꯝ ꯑꯗꯨ ꯊꯦꯡꯂꯛꯄꯅ ꯀꯨꯏꯅ ꯂꯩꯊꯒꯦ ꯍꯥꯏꯅ ꯈꯟꯕꯗꯤ ꯂꯩꯇꯦ ꯃꯁꯥꯗꯨꯗ ꯅꯨꯔꯩ ꯑꯗꯨ ꯄꯨꯋꯥꯡꯕꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ ꯄꯨꯋꯥꯡꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯔꯩꯗ ꯌꯦꯡꯏ ꯇꯁꯦꯡꯅ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯅꯨꯔꯩ ꯑꯁꯤ ꯆꯦꯜꯂꯨꯔꯦ ꯍꯥꯏꯕ ꯈꯪꯗꯕꯅꯤ ꯅꯨꯔꯩ ꯇꯞꯅ ꯅꯣꯛꯃꯤ ꯇꯧꯅ ꯀꯩꯅꯣ ꯄꯥꯈꯪꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂ ꯃꯥꯜꯂꯤ ꯎꯗꯕ ꯀꯨꯏꯔꯦ ꯊꯕꯛ ꯆꯠꯂꯨꯏ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ ꯄꯨꯋꯥꯡꯕ ꯇꯞꯅ ꯈꯨꯝꯃꯤ ꯍꯣꯏ ꯃꯥꯅꯤ ꯍꯜꯂꯛꯂꯤꯕꯁꯤꯅꯤ ꯅꯪꯅ ꯃꯄꯥꯟ ꯀꯌꯥ ꯊꯣꯛꯇꯕꯒꯤ ꯑꯣꯏꯔꯝꯅꯤ ꯑꯩꯗꯤ ꯁꯤꯒꯤ ꯂꯝꯕꯤꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯐꯥꯎꯔꯤꯕꯅꯤ ꯊꯕꯛꯀꯤ ꯋꯥꯗꯤ ꯅꯨꯔꯩ ꯏꯕꯦꯝꯃ ꯍꯥꯏꯀꯥꯟꯗꯦ ꯈꯨꯆꯤꯟ ꯄꯨꯋꯥꯡꯕ ꯀꯥꯎꯊꯣꯛꯄ ꯇꯝꯃꯤ ꯍꯥꯏꯔꯕꯁꯨ ꯅꯨꯄꯤ ꯃꯥꯒꯤ ꯋꯥ ꯈꯔ ꯑꯗꯨꯛ ꯇꯥꯅꯤꯡꯕ ꯑꯃꯗꯤ ꯄꯣꯛꯄꯅ ꯋꯥ ꯈꯔ ꯍꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯤꯗ ꯅꯠꯇꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯊꯕꯛ ꯍꯜꯂꯛꯄꯗ ꯁꯦꯞꯊ ꯍꯣꯇꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯃꯥꯕꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯋꯥ ꯗꯣꯡ ꯍꯥꯏꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯗꯨꯗ ꯅꯨꯔꯩ ꯑꯗꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯅ ꯑꯩꯁꯨ ꯍꯜꯂꯒꯦ ꯅꯨꯃꯤꯠ ꯇꯥꯔꯛꯂꯦ ꯃꯦꯂꯩ ꯁꯅꯥꯍꯣꯏꯗ ꯆꯠꯂꯨꯕꯅꯤ ꯃꯇꯥꯡ ꯆꯥꯅ ꯄꯜꯂꯛꯄꯁꯤꯗ ꯄꯨꯋꯥꯡꯕꯗꯨ ꯍꯪꯍꯧꯔꯒꯦ ꯈꯟ ꯇꯞꯅ ꯍꯪꯉꯤ ꯃꯦꯂꯩꯕꯨ ꯀꯩꯗꯧꯍꯧꯒꯦ ꯃꯥꯁꯨ ꯄꯥꯎ ꯐꯥꯎꯅꯗꯕ ꯎꯅꯗꯕ ꯀꯨꯏꯔꯦ ꯀꯔꯝ ꯇꯧꯔꯤ ꯀꯩꯕꯨ ꯇꯧꯗꯣꯏꯅꯣ ꯀꯩꯁꯨ ꯇꯧꯗꯦꯅ ꯄꯪꯂꯩ ꯂꯩꯍꯧꯏ ꯃꯥꯁꯨ ꯑꯩꯈꯣꯏꯅꯤ ꯀꯌꯥ ꯄꯨꯟꯗ꯭ꯔꯦꯗ ꯑꯗꯣ ꯅꯪꯅ ꯃꯥ ꯊꯑꯣꯏꯅ ꯍꯪꯉꯤꯁꯦ ꯀꯩꯒꯨꯝꯕ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯁꯦꯀꯦꯟꯁ ꯈꯔ ꯇꯨꯃꯤꯟꯅ ꯂꯩ ꯄꯨꯋꯥꯡꯕꯗꯣ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨꯅ ꯍꯦꯟꯗꯨꯅ ꯈꯪꯅꯤꯡꯕꯅ ꯂꯣꯠꯇꯨꯅ ꯂꯥꯛꯄ ꯋꯥꯐꯝ ꯑꯗꯨ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯔꯨꯕ ꯑꯃ ꯂꯩꯕꯗꯤ ꯅꯠꯇꯦꯗ ꯃꯥꯗꯣ ꯎꯗꯕ ꯀꯨꯏꯔꯕ ꯑꯗꯨ ꯅꯨꯔꯩ ꯅꯪꯗꯤ ꯈꯪꯂꯝꯒꯅꯤ ꯃꯥꯒꯤ ꯋꯥ ꯈꯨꯗꯤꯡ ꯅꯪꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯕꯅꯤꯅ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯥꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯁꯤꯃꯈꯛꯇꯅꯤ ꯑꯩꯅ ꯈꯪꯅꯤꯡꯕ ꯍꯥꯏꯕꯕꯨ ꯋꯥꯗꯣ ꯍꯥꯏꯐꯦꯠ ꯈꯟꯖꯥꯟꯅꯗꯨꯅ ꯅꯨꯔꯩ ꯑꯗꯨ ꯇꯞꯅ ꯈꯨꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅꯗꯨ ꯍꯪꯉꯤꯕꯗꯨꯕꯣ ꯅꯪꯒꯤꯁꯦ ꯑꯩ ꯈꯪꯉꯦ ꯅꯪꯒꯤꯁꯦ ꯃꯦꯂꯩ ꯄꯥꯝꯃꯤꯔꯣ ꯏꯁ ꯌꯥꯗꯦꯀꯣ ꯑꯗꯣ ꯃꯁꯥꯅ ꯇꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯔꯣ ꯃꯥꯒꯤ ꯈꯪꯅꯕ ꯃꯤ ꯂꯩꯈꯤꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯈꯜꯂꯤꯗꯣ ꯊꯥꯗꯣꯛ ꯑꯇꯣꯞꯄ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯕꯤ ꯑꯃ ꯌꯦꯡꯉꯣꯗ ꯅꯪꯗꯤ ꯃꯇꯤꯛꯁꯨ ꯆꯥꯔꯦ ꯃꯥꯒ ꯌꯦꯡꯅꯕꯗ ꯈꯔ ꯋꯥꯠꯂꯅꯤꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯗꯤ ꯂꯩꯈꯥ ꯇꯥꯔꯤꯕꯅꯤ ꯍꯥꯏꯅ ꯇꯠꯇꯅ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕ ꯀꯔꯤꯅꯣꯗꯤ ꯅꯣꯡꯇ ꯍꯥꯏꯗꯦ ꯇꯤꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯄꯨꯜꯂꯤꯅꯤꯗ ꯐꯔꯦ ꯃꯝꯁꯨ ꯃꯝꯃꯤ ꯑꯩ ꯍꯜꯂꯒꯦ ꯅꯪꯁꯨ ꯍꯜꯂꯨ ꯑꯉꯥꯎꯕꯤ ꯅꯨꯔꯩ ꯑꯗꯨ ꯇꯥꯕ ꯌꯥꯕ ꯌꯥꯗꯕꯅꯤ ꯈꯟꯗ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯅ ꯆꯠꯈꯤ ꯄꯨꯋꯥꯡꯕꯗꯨꯁꯨ ꯍꯥꯏꯐꯦꯠ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯈꯪꯅꯤꯡꯗꯅ ꯃꯄꯥꯎ ꯍꯪꯂꯨꯕꯅꯤ ꯊꯃꯣꯏ ꯂꯩꯃꯟ ꯑꯣꯏꯅꯕ ꯑꯣꯏꯔꯦꯀꯣ ꯍꯥꯏꯅ ꯈꯜꯂꯤ ꯈꯔ ꯅꯨꯡꯉꯥꯏꯔꯝꯕ ꯋꯥꯈꯜ ꯑꯗꯨ ꯑꯃꯨꯛ ꯋꯥꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯝꯉꯥꯟꯕꯗꯣ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯂꯩ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯆꯥꯛ ꯂꯣꯏꯕ ꯉꯥꯏꯕ ꯑꯣꯏꯅ ꯃꯤꯠ ꯑꯗꯨꯗ ꯎꯗꯨꯅ ꯂꯩꯔꯤ ꯃꯤꯂꯩ ꯁꯅꯥꯗꯨꯅ ꯀꯞꯄꯗꯨꯃꯛ ꯇꯔꯪ ꯑꯁꯨꯃꯛ ꯅꯨꯄꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯆꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯃꯥ ꯂꯩꯁꯥꯅ ꯃꯁꯥ ꯌꯥꯎꯔꯨꯔꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯥꯁꯤ ꯁꯥꯒꯩ ꯑꯃꯗ ꯃꯧ ꯑꯣꯏꯗꯨꯅ ꯍꯜꯂꯛꯄꯤ ꯑꯣꯏꯗꯣꯔꯤꯕ꯭ꯔꯥ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯅꯥ ꯀꯔꯤ ꯂꯝꯗ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯄꯨꯔꯣꯏꯕꯗꯨꯅ ꯀꯥꯏꯗ ꯅꯠꯇ꯭ꯔꯒ ꯃꯁꯥ ꯃꯋꯥ ꯈꯥꯏꯅꯔꯕ꯭ꯔꯥ ꯇꯞꯅ ꯃꯨꯔꯨꯝ ꯁꯣꯟꯕꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪ ꯀꯌꯥ ꯑꯁꯤ ꯃꯇꯣꯝꯇ ꯍꯪꯗꯨꯅ ꯂꯩ ꯇꯝꯉꯥꯟꯕꯗꯣ ꯑꯗꯨꯕꯨ ꯁꯤꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯨ ꯃꯥ ꯈꯪꯗꯦ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯇꯁꯦꯡꯅ ꯋꯥꯔꯤ ꯑꯗꯨꯃ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯕꯅꯤꯅ ꯐꯅ ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯑꯩ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯣꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯇꯥꯔꯒ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯆꯥꯎꯊꯣꯛꯅ ꯂꯦꯞꯀꯅꯤ ꯑꯩ ꯊꯥꯖꯩ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯝꯃꯣꯏ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯗꯦ
ꯑꯣꯛꯇꯕꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯎꯕ ꯑꯐꯕꯤ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯅꯤ ꯑꯗꯨꯅ ꯑꯩ ꯃꯥ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯃꯉꯣꯟꯗ ꯍꯦꯟꯅ ꯅꯛꯁꯤꯟꯗꯨꯅ ꯃꯥꯒꯤ ꯁꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤ ꯑꯗꯣ ꯑꯩ ꯁꯦꯝꯗꯣꯛꯀꯅꯤ ꯑꯗꯨꯒ ꯑꯩ ꯃꯥꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯕ ꯑꯩ ꯍꯣꯠꯅꯒꯅꯤ ꯇꯞꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯄ ꯋꯥꯐꯝ ꯑꯃꯅꯤ ꯇꯝꯉꯥꯟꯕꯗꯨꯒꯤ ꯀꯣꯛꯇ ꯇꯁꯦꯡꯅ ꯅꯨꯔꯩ ꯑꯗꯨꯒꯤ ꯃꯐꯝ ꯇꯞꯅ ꯃꯥꯡꯂꯦ ꯅꯨꯔꯩꯒꯤ ꯋꯥꯈꯜ ꯈꯟꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯈꯟꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯌꯥꯝ ꯊꯥꯖꯗꯅ ꯃꯇꯥꯎ ꯆꯤꯡꯈꯩ ꯑꯗꯨ ꯔꯨꯝꯒꯤ ꯊꯣꯡ ꯑꯗꯣꯝꯗ ꯍꯥꯡꯗꯨꯅ ꯆꯪꯂꯛꯏ ꯃꯇꯥꯎ ꯂꯥꯛꯄꯗ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯌꯥꯝ ꯊꯥꯖꯗꯅ ꯂꯥꯛꯑꯣ ꯍꯦꯛꯇ ꯑꯩ ꯐꯃꯨꯡꯗ ꯐꯝ ꯊꯕꯛ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯕ꯭ꯔꯣ ꯌꯥꯝ ꯅꯥꯟꯅ ꯂꯥꯛꯏꯁꯦ ꯍꯣꯏ ꯌꯨꯝ ꯆꯪꯗ꯭ꯔꯤ ꯅꯪ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯤꯅꯤ ꯅꯍꯥꯟꯗꯒꯤ ꯄꯥꯎꯁꯨ ꯐꯥꯎꯅꯕ ꯐꯪꯗꯦ ꯑꯩꯅ ꯈꯔ ꯆꯤꯟꯕꯒ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔ ꯃꯥꯜꯂꯦꯗ ꯏꯀꯣꯏ ꯀꯣꯏꯗꯅ ꯆꯤꯡꯈꯩ ꯑꯗꯨꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯃꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯆꯤꯡꯈꯩꯅ ꯂꯥꯛꯄꯁꯦ ꯇꯝꯉꯥꯟꯕ ꯇꯞꯅ ꯅꯪ ꯂꯥꯛꯄꯁꯤ ꯌꯥꯝ ꯐꯔꯦ ꯅꯪꯒ ꯈꯟꯅ ꯅꯩꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩ ꯃꯁꯤꯃꯗꯤ ꯃꯨꯟꯅ ꯇꯥꯟꯅꯗꯕ ꯌꯥꯗꯦ ꯑꯝꯇ ꯉꯥꯏꯈꯣ ꯅꯪꯒꯤ ꯋꯥꯔꯤꯒ ꯅꯪꯒ ꯈꯪꯅꯔꯒ ꯀꯥꯏꯅꯈꯤꯕ ꯅꯨꯄꯤꯁꯤ ꯀꯅꯥ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯈꯪꯍꯜꯂꯝꯗꯅ ꯂꯣꯟꯅ ꯅꯨꯄꯤ ꯀꯣꯏꯔꯒ ꯀꯥꯏꯅꯔꯒ ꯈꯪꯍꯜꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯇꯝꯉꯥꯟꯕ ꯆꯤꯡꯈꯩ ꯑꯗꯨꯒꯤ ꯋꯥꯗ ꯅꯣꯛꯏ ꯅꯣꯛꯄ ꯅꯠꯇꯅ ꯀꯔꯤꯗꯤ ꯍꯥꯏꯒꯅꯤ ꯑꯗꯨꯕꯨ ꯇꯞꯅ ꯅꯣꯛꯈꯤ ꯇꯧꯅ ꯈꯨꯝꯃꯤ ꯈꯪꯅꯕ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯐꯖꯅ ꯈꯪꯅꯔꯒ ꯍꯥꯏꯒꯦꯅ ꯇꯧꯕ ꯑꯩꯒꯤꯗꯣ ꯏꯇꯥꯎ ꯑꯗꯨꯒ ꯀꯥꯏꯅꯔꯦꯗꯅ ꯑꯐꯕꯤ ꯌꯥꯝ ꯃꯥꯜꯂꯒ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯦꯒꯤ ꯗꯨꯀꯥꯟꯗꯒ ꯌꯥꯎꯍꯜꯂꯤꯅꯤ ꯑꯦ ꯅꯣꯏ ꯆꯦꯗꯤ ꯈꯪꯗꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦꯗ ꯑꯗꯨꯒꯤꯗꯤ ꯇꯝꯉꯥꯟꯕ ꯉꯁꯤꯗꯤ ꯃꯇꯥꯎ ꯑꯁꯤꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯗꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯈꯪꯗꯕ ꯀꯌꯥꯗꯨꯁꯨ ꯈꯪꯂꯦ ꯉꯁꯤꯗꯤ ꯋꯥꯔꯤ ꯑꯗꯨꯕꯨ मुन्ना तारगा तपना मखा तारई चिंखै अदुना अदुदि याम नैको नंगी वरीसे गाइखो अदो ममानबीगा खंगनरम नुपाबु कोइना याइदना मीना नुपीदो तिना सहिनी नंगदि नुपानी खरा फै अदुगी मथक्ता मागी वरी हानमुक्ता थीखो अदुगा नुसिनो हयेंग थमोइदुना खोइदाजरम फत्तबी म ओइरमदि खमदौनी वरी ताकु अदुगा तौ ताहा ता तौकिनोंता वरी ताब तादब इताव मागी मोंग अदुदा अइदि तसेंगना माबु यामना नुसिजरी अदुना अइ मागीदमक पुमनमक थेंगनरगे हाइना खल्ली इताव मादी अइना लेपि हाइरगदि खैदौनुंगदा अइबु थादोक्तुना सत्कदौ मी अमा नते हाइबा अइना थासै वरीसे खितंग लुबमदि ओइरि अदो मुनौता खलोइ ताव ओइगनि हाइरगदि फजना ओइनबा तौ नत्रगदिने चही मतांग असिदा तौरनुको ओइरोदबा थबकदि हानगी थमोइ काइबा सेंद्रिङैदा अममु काइरगदि कया फजबा म ओइरोइबा येंबा हाइदुनि ताव येंलगी अदुबु नंगनसु अइगी मतें खरा तौबियुको तुंगदा मतें खरा निरकपा याइ अइगिसि होइने दुगिदि तौगदबा लैरि नंगना हाइद्रबसु अदो मसक्ति फजबा नत्रो अमुक्तंग उनबा ससिदना अइ यावरगा होइ ससि अदुबु थाजते अमुक्सु इताव यामना ngangnaba wai wa ma haibada harau harau yaba oide sima sage sima tauge haibado ma haide matamgi nupi mayam sidagi mase khara tongana tai taw pharabat aphabim phangido laina nangi awabadu uraga nangonda aphabim phangali orini idaw oina ba kanu hono phari ai so halagi thabang mafam dagi ni yum dhalakti hairamani hoi haiduna mamanaba dubu get phawba thindokpa tamngan ba thoklai सिंखै अदो गाड़ी स्टार्ट तौना तौना हाइरमी उनबगी थौरमदो खरा थुना तौरगोइ ताव होय येंगकी असुमना सिंखै अदुसु सत्ख्रे तंगानबदुसु युमलोमदा सुमद्रिंग चंगलक्लै सावरेल अदु नुंगाइतबा अमदि साउनिंगबा पोक्ले अमुक्सु मसानुपागी खनबदा यामना नुंगाइतबा मसु पोक्तबा नत अदुबु मसानुपानु वखल नुंगाइतबदो महाक येंगबा ngamte पुवांगबा थबक हलकपगा मपाना साक थोंगलंबदो मतेंग पांगबिरमी साक साना बहाइना चागदु कन्ना थीरी मसाना तौरीबदुबु येंगना चावरेलना तपना असुकुइबा मतमसे नंगना हाइबा यादुना लाई इसागी पुकनिंग नंगी वाखल मपा मोइना अइना निंगथीना खंगी नंगना इगे खंगद्रबसु नंगना हाइबा अइना तादुना लाक्ली अफबा अमरोमदा अइना नंगबु थाजदुना ngaiduna leirakpani adubu hौजिकति इपा नंगना हाइबा वा तागे खंद्रिबुको
Aduna napa aina sinbu wada nang yadaba yaroi. Mapa aina nangidamak fattaba tawroinibuko. Puwang masa isingdu sem saba loiri adubu tuminna mapana ngangbadu taduna lay. Mapana hainingibasi magi luhongbagi matangni haiba khangi tasengna aduna tapna khumi. Hoi, ipana aigi fanaba tawrakani haiba hi khangi. Adubu nazaina khanwa khalasi masu landabra haina nazaina khali. Karigino hairagadi baba. Fana leikha tarabi mo oirabasu mayamna hanthana yenglabasu. Aina pamjaba nupi haidudi aiga leitawni. Aigi nupi oina aduna kaidabra haina khali. Lukha koma dudagi tapna lawkhatuna asengma isingna samduna anouba mo ohenba yai. Anouba fana oirabasu mawa hanagum magul yawkhidrani buko. Chanabi samaj haiba ma leiribase nasana bhab tawni. Karigi madi khangde. Miyamna izat sanman tawba pamnaribase karigino. Ha, karigino haiba munna khala. Ipabu yamna wa ngang hangan khanglabra. Nangi luhongbagi wa ai hayengdagi satuna haina bhauragani. Masida yai yade haibaduma nangna haigano. Mapagi mathakta hangkatna masin khumba ngamde puwangbado aduna hainingba kaya ngangningba kaya leirabasu tumina leirage khale. Saurel adu tapna makha tarai. Nupi masado khullei kaya sidagini. Tolengi masa nupi yaisna haibaduni. Yamna phaba nupi masa ipani maoibada sopdre haina khaliko. Hoi mai haide tumina taba tamaktai puwangbado. Masagi magul khangbana masasi wangang laroi haiba makhangbana tumina leirami. Asum tauna mapa masado sa ising chanaba haina adumda mai onsenkri. Nuri haibi mabuk lubi edu thabakti leitaba oirabanina dukan phamba yaubi nupi masa amada kari karino haiba yaba kaya mahai semjin sajinaba wasu yauri. Magi wari ta tabana nupi masado thajarami. Phone adu onsinduna hairi nureina. Aduna noisu khangaba yam toina mangon onsingano. Awon chabi oirami. Aingonda phauba sumaina toba ngami basinadi noi dadi kayoini. Hoi che ai bhab tare. Ai khoidi wakhalbu oidabani. Adubu ngarang nahanda da tamgan baduna toina lakbuse. Maram ama leiramedana. Natraga chinurai. Ichilili mangonda hairasiro. Mangonda haidokladi Mana ngami haidana tauribado tauraroidana. Hey, madugi suma thamlakani. Taha bahumnadi khangnabro. Nang aingonda pau tamo. Video photo hekta tharakadabani. Phatte haibase. Aikhoi mya manaraga amuktangdi khanghanseba. Ado noi aigi luhungu laktawni ko. Laktradi isegi bo ngana laki. Iche thengnaga lawoi. Laisabi thadana kedoini. Aduni ado aisu thamage kawba yade ko bema. Hoi haiduna phone adu thammi nurai momon tawi. Mana ngamlani matagum nokfet tawi aduga. Hausikti aina kadai phauba tawba ngami haibado yenghanba taredana. Asuk yamna thajaraga thajaba hatba. Nangi punsida aina kayam yeli kayam wahali. Aina wapamda taraga nangna nokpagum nangna waraga aina yengduda pena nokna leigani. Asi haina marau leina noi. Matang aduda yam thajadana puwang madugi call tawre. Receive tawi harauna aduga makayam lamna khumi. Hello, yam thajadana phone tawreida. Puwang matapna. Nure, nang nangasay aingonda haibu wado asing mayro kamay tawano. Aina mo nangonda phagi tawkidro. Nang niyam pamjaraga na parasiro hekta ay nangi mating tawrage. Nang nanungay tabudo uraga ay suyena yam nungaydre. Phatta lausing haibini aduna asigumba phatta basi hekta haudorai. Ha haina wakhala duda lai puwangba duso aduga tapna gari phaba haiba maduba yagadru nurai. Aduga ai mabudi yamna nungsi. Magini bu hairagadi awatpa khuding aina loina tawba ngamgani. Ai mabu yam nungsi. Aduk yauna nungshiraga kaigino nupa thokta nangna tumina leiribase. Nupa thoo phao nangi mating tawke. Hoi, nangi wado kanaba yai. Ayong tambunna khanke yada yadragadi hekta phaki nurai. Nangna soidana mateng tawbiyo. Aduga nang magi hokki wari du khangbra. Adumadi khangde ai tasengna khangtre. Puwangba
ꯑꯩꯅ ꯐꯅ ꯈꯟꯕ ꯑꯣꯏꯔꯝꯃꯤ ꯅꯣꯡꯃꯇ ꯑꯩꯉꯣꯟꯗ ꯍꯥꯏꯗꯦ ꯃꯥꯁꯦ ꯂꯤꯊꯣꯛ ꯇꯝꯊꯣꯛꯇꯕ ꯌꯥꯝ ꯀꯜꯂꯤ ꯃꯕꯨꯛ ꯌꯥꯝ ꯂꯨꯏ ꯍꯣꯏꯁꯦ ꯐꯔꯦ ꯑꯩꯁꯨ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯑꯩ ꯃꯨꯟꯅ ꯑꯃꯨꯛꯇ ꯈꯜꯂꯒꯦ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯔꯛꯀꯦꯀꯣ ꯅꯨꯔꯦ ꯍꯣꯏ ꯐꯥꯎꯔꯣ ꯀꯥꯏꯗꯦ ꯅꯨꯄꯥꯗꯨ ꯇꯁꯦꯡꯅ ꯌꯥꯝꯅ ꯆꯔꯥꯡꯅꯕ ꯑꯃ ꯑꯣꯏꯕꯅ ꯇꯧꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯏ ꯋꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯑꯃꯨꯛꯁꯨ ꯅꯨꯔꯩ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯑꯣꯏꯔꯦ ꯄꯨꯋꯥꯡꯕꯁꯤꯁꯨ ꯃꯥꯅ ꯈꯔ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯎꯗ꯭ꯔꯗꯨꯅ ꯃꯦꯂꯩ ꯁꯅꯥꯗꯨꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯌꯥꯝꯅ ꯆꯥꯛꯂꯤ ꯅꯨꯔꯩ ꯇꯞꯅ ꯍꯥꯏ ꯑꯣꯟꯊꯣꯛꯅ ꯍꯩꯅꯁꯨ ꯅꯨꯄꯥ ꯐꯥꯏꯗ ꯑꯐꯕ ꯈꯟꯗꯨꯅ ꯐꯥꯕꯁꯤꯕꯨ ꯀꯅꯥꯅ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯃꯣꯂꯤ ꯌꯥꯝ ꯉꯝꯃꯤ ꯆꯨꯝꯃꯝꯒꯅꯤ ꯅꯨꯄꯥ ꯄꯥꯝꯃꯟꯗꯅ ꯃꯄꯨꯟꯁꯤꯁꯦ ꯃꯥꯡꯗꯅ ꯂꯩꯀꯥꯏꯗꯨꯗ ꯆꯟꯅꯗ꯭ꯔꯗꯅ ꯂꯥꯛꯂꯤꯕ ꯑꯣꯏꯔꯤꯅꯤ ꯑꯩꯅꯀꯣ ꯑꯩ ꯌꯥꯝ ꯆꯥꯏ ꯍꯦ ꯁꯤ ꯌꯧꯔꯛꯂꯗꯤ ꯑꯩꯁꯨ ꯂꯦꯝꯅꯒ ꯊꯥꯔꯣꯏꯗ ꯄꯨꯟꯁꯤꯒꯤ ꯂꯩꯃꯥꯏꯗ ꯌꯦꯡꯂꯨꯕꯗ ꯐꯖꯐꯝ ꯂꯩꯇꯦ ꯏꯀꯥꯏꯕꯅ ꯅꯨꯡꯄꯥꯟ ꯑꯣꯜꯂꯤ ꯇꯁꯦꯡꯅ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯀꯥꯎꯅꯕ ꯍꯣꯠꯅꯔꯒ ꯍꯦꯟꯅ ꯅꯤꯡꯁꯤꯡꯕ ꯑꯣꯏꯔꯤ ꯔꯨꯝ ꯃꯅꯨꯡꯗ ꯐꯃꯨꯡ ꯑꯗꯨꯗ ꯐꯝ ꯃꯀꯣꯛ ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊ ꯃꯦꯂꯩꯁꯅ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨꯅ ꯋꯥꯔꯦ ꯃꯁꯥꯗꯣ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯤ ꯀꯅꯥꯝꯇ ꯂꯣꯏꯅ ꯇꯤꯟꯅꯅꯤꯡꯗꯕ ꯋꯥ ꯉꯥꯡꯅꯤꯡꯗꯕꯗꯨ ꯍꯧꯔꯝꯃꯤ ꯇꯁꯦꯡꯅ ꯍꯧꯈꯤꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯕꯒꯤ ꯏꯔꯩꯅ ꯅꯤꯡꯁꯤꯡ ꯇꯞꯅ ꯀꯞꯂꯤ ꯁꯣꯜꯂꯤ ꯅꯨꯡꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯗꯨꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯗꯣ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗ ꯂꯥꯡꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯐꯪꯗ꯭ꯔꯦꯀꯣ ꯐꯠꯇꯕ ꯃꯤꯑꯣꯏꯕ ꯅꯣꯏꯅ ꯐꯠꯇꯕꯁꯤ ꯐꯠꯇꯦꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯖꯒꯗꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯂꯦꯝꯅ ꯈꯪꯍꯧꯗꯛꯇ ꯃꯥꯡꯍꯜꯂꯤ ꯑꯩ ꯋꯥꯔꯧꯏ ꯇꯁꯦꯡꯅ ꯏꯁꯣꯔ ꯅꯪꯁꯨ ꯋꯥꯔꯧꯏ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯊꯣꯛꯍꯟꯕꯤꯔꯤꯕ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯀꯌꯥꯝ ꯀꯨꯏꯅ ꯑꯩꯕꯨ ꯋꯥꯍꯟꯗꯨꯅ ꯊꯝꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯁꯤ ꯍꯥꯏꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯈꯖꯥꯏꯊꯛ ꯑꯗꯨꯗ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯃꯅꯤꯡ ꯇꯝꯅ